wari asi kanagumba kharadadi nuwaitaba akiba pokpa yai maram aduna ahanbada khanganjari Mayambu taramna oksari wari lipuna porakliba wari asi Bloody Mary haiba taibang asida thengnariba mioiba aikhoida akiba wasak ama oiriba mayamda tamna lai natraga but haina khangnaba wari amani but asi leilete haina debate kya tori madubu kanana chumliba kanana laliba haibadudi hek haibu ngamdri adomna andabiswasni khalambi yai but haibisi madubu thenglaba ahingda michik miraw khol tadraba matamda ngarian chingolda nathana chatlaga hek yengbiu maduda adongi nasada akiba haiba pot asi poraktrabadi adom doctor afaba tanabiu phagi nate hairibasi akiba habisi mioiba aikhoiga sagona duna leiba posak amani maramdi mioiba aikhoisi taibang asida khwaidagi tonba jiba amani madubu aikhoigi wakhal khanmagi loksing asina loksing maira oiduna taibang asida sa ataidagi ka hena nuai yaifana hingbangam leibani Budki maramda experiment amadi research kaya tori madubu masini haina puthokna proof hek pibadi ngamdri madubu thajaba haiba asinadi lei haina launari Angres England lamdumda thajadabi akibo amadi popular oiriba wari amani thajadaba habidi adum adogi wakhalni amamba ka amada kanasu leitraba amada candle ama pairaga adom mingse mamangda changbiyo maduga Bloody Mary haiba wahai achi ahomlak chonbiyo masigi thangnaba mikupta mahak soidna adongi maningda Pira sentaraba milu ihing tairaba simbalduna nokphet tawduna ihingda irulu thokta ngariba anga ama pamduna leptuna leramba soidrabani mikup adudagi mahak nang yaudrabadi hallu habi yaroi kariguma naha pakhang oirabadi adomna adongi pusi khongoi edu khorana khangninglaba Bloody Mary na soidra nongonda uhlakani masida thajaba habidudi adom adongi motki matung ile madu masi England gi lamdamda natana prithvi bafam kayada thajanari Mary asi kanano karigidamakta mangonda Bloody haiba mingthol se piduna mayamna akibai masak ama oina launari basi karigidamakta no Henry pakhatna leirami mahana tari mahaki nupina thangnaba kadagi yamna naba ma ongda lauribadu loinena angang kapai makhol amaju tarakhi mikup aduda angang unariba nupi asina angang ji pamduna Henry gi manakta puraklami Henry na nupa macha natra haina hanglakhi natte nupi macha ni haina bo kumpirakhi Henry pairamba wine glass atu phora sauninga thugaikhi maduga chatki asomna Mary asi pokhi ikuikuide Henry atopa nupi ima luhongki madubu mioibegi laibak khetokpa yade Henry gi laibakta ani suba nupi asigi macha oina Elizabeth asi pokhi asomna Henry lekhre matungna mahaki lam asi macha nupi ani asida tarami lamdam asigi prajana Elizabeth ti masak phajai saong saban phajai maduga magi maithongna takli madudi mahak asi mahaki singli da ningthogi I yauri haina madubu Mary di kuchu ngok thangnai rasi yaude magul leite maduga madi piklinga digi awaba amadi China ga chawrakpani haina hainari nomasu pungkak chawrak matamda Mary na mahaki mayungi stair da kumdarakpada imungi met haibadi thabak sunaba leiba sing asina maga Elizabeth ka changdana duna wari charamba du taki maduda maha karisi toba ngamdana chintharakliba mapi adu phajalaga kamada thonglonsilaga Chris mamangda khuru kunthaduna parthana tawduna khangjakhi Praja ayamana Mary bu pamdrusu magi Chris bu thajaba Christianity bu siena logjabai matau aduna sumatki mahaki thamoida Catholic Church bu sagon aduna leijai madubu mahak prajada kari thokli mahaki lamdamda kamdauri haibasi mahakna yingsinba khara watlami masi maram oiraga prajana mabu ka hena ikai khumnabidabaga loinana sawningmuju bolakhi mahak asi ruler ama oibeda matik sade haina kholok kaya laurakhi Angam mathok kaya na mabu luhongnaba hairami matik saba ningtho ama phangnaba masina mahakna church amadi prajada manaba mieng thamba ngamlani haiduna asomna Mary asi Philips thengnakhi mahakna Philips bu yamna nungsikhi mahaki manglandi mahaki machanupa ama puktuna magi machana landam asigi sakti leiba ningtho ama oiba haina khanjakhi madu Philips ke wakhal Mary na khanglamde Philips ti sakti amadi lanthum pambo oirumkhi Philips ayam matamda Mary ga leminade mahak ayam matamda sandan lambi oina ijat yoliba singa loine duna leirakhi asomna magi nupa asigi mato asina Mary bu hena mai khunba masina Catholic Church na phoba mongonda ngangna ba horakhi nomagi dungdil amada Mary asi mifam amagi damakta yawnwa sem sarmi mahak masa inunungaramde kok ngawba oning phorki mato asi mahak mirole haiba khanglakhi mayamna harauki loinena party asoba amasu harawa phungdubu oina pangthokhi mukhoi lamdamgi chatnabida mirobi nupi asi ka amada bathanta thamduna safanabani haiduna thambagi chatnabi ama leirami machina angang dubu soidunabani haiduna cheksinna asoingam thoktunabani haina hodarami
Merichu ka aduda nopuri masa adu senaduda leiri ka aduda achouba mingchel ama lei loinana candle ama thaduna thamni caretaker kharachu thongjilda sangduna adum leiri Parza miyamna achouba ruler ama khorana ngairi luribadi meri asi mirol banati haibaji miyoi kharana khanglaki mahana masabu ka hena pamadagi mahaki masada pregnant oibagi sinthom asi ulakpo oiramki madubu merina di wafam asi thajaramde numit kaya hafta kaya amadi tha kaya hoki meri adu kadagi mapalda tholaki matam aduda prajasingna meribu tamthiba amadi tukachaba michaida chaiba ngangba horaki asumna meri adu magi amamba ka aduda changduna mingsen mamangda phamduna wakhal tawrami kanana phatrabo mechai asi sandoklibono makoi aina lenga paibagi matam asi lohenba pamam mali haina khalaki magi wakhalda protestant oiramgani haina khalaki Catholic kangbunadi wafam asi sandokpa oiramlo haina mahakna lorami matang asida protestant haribasi Christianity gi drama asida laining makhal amani Catholic gumna Christianity oirebasu makoi gi laining makhal manadri asumna merina hatu kadagi chenthoraki loinena protestant mioi chahum hingna mai thau haiba yathang toraki sing langduna mai thanaba sem saki maduga mioi chahum ase hingna mai thaduna ut oihenki merigi thamoi penja kiloinena thong asidagi bloody haina mahapu mayamna khangnaki masigi thong asina prajana mapan thongna meribu chaiba ngangba toki siba kibadagi Pawama sanduraki meri amuhana mirole haina matbaduda miyamna thazaki madubu merina di khangli madudi mahak jadu mantra tawduna mirole haina khanjabani asumba wakhalaina asina meri asi humduna puri mahana macha pamagi mayai asina merina pung kaya numit kaya mingsel mamangda phamduna mamit phawa kuptana yengduna leki asumba mato asina meri asi chahi ama pharak matamna mahsagi chahi nithoi suba matamda sikirami Merigi manaupi Elizabeth na leibanga ki asumna ma khas hamdaraktu Queen Elizabeth II haina United Kingdom da pali basini Queen Mary asi England da ahanba nupi ruler su oiki Queen Mary asi sikro matungda mioi kaya Mary bu chaiba ngangba tokiba kaya ama asum siraki makoina haibada kanagumba amamba ka amada kendana ma paiduna mingsel mamangda leplaga Mary haina ahumlak sonma matamda Mary asi mapira chintharaba milu ihing teiraba chimbaga no nokphet togduna piklaba anga ihing da lupthokluba ama pamduna thoro I haina hainari masi England da thajana bini ojiwa bot kumna pumnama asi supchalaga wakhana sagatpada merina magi masabu pamagi mayaina magi wakhalda masa oidure ningbugum aikhoina meribu mingsel mangda mabu sonbada akhoigi subconscious mind asida mabu urakpasu oiramba yai mayambu amuhana thagatsari